Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Raizagi Health Services Ki Director Dr. Sambo Golmain Hairi Masa Mawu Phabat Nungayai Phaba Samaj ama Semnaba Anaba Singda Ningthina Seba Tawbiba amasung Yangshinbiba Changi Sarkar Hairi Lebak asida Uran Scheme gi Makhada Passenger Koti amaga lakh Nifumapanda Ahongba Mamalda Aeroplane Tongduna Chatok Chachin Tawbada Khudong Chaba Piri amasung Jammu Kashmir gi Pahalgam da Chathakiba terror attack adu United Nations Security Council na kanna yaningdaba phongdorakli National Health Mission amasung National Vector-borne Disease Control Program gi makhada District Malaria Officer Imphal West amasung District Health Mission Society Imphal West anina sinduna ngasi World Malaria Day gi palan thoram ama pangthokre Lamphel Patta leiba Chief Medical Officer Imphal West ki office da pangthokiba palan thoram adu Malaria Ends Up With Us Reinvest Reimagine Reignite haiba handak sahi ki theme da pangthokibani Thoramadu da Wangaladuna Health Services ki Director Dr. Sambo Golmain Hai Masa Mawu Phabat Nungayai Phaba Samaj ama Semnaba Anaba Singda Ningthina Seba Tawbiba amasung Yangshinbiba Changi Haksel gi lamda leiriba myoisingna tamliba amadi yauriba training sing ningthina mamut tan haiduna anaba singbu yangshinbidabadi Masa Mawu Phaba Samaj ama semba ngamgani Nungaina peaceful waina leise healthy waina leise habitardi we need to give the best care to the patients, to the people. And then when you go for any kind of training, lab technician ki wayo, atete ki wayo, try to learn properly. Just don't come down to Imphal. Akoy headquarters da larga training gini hai na classic grande da lakani. Adum just name say ki type da akoy training gi lakpum do ba. This is my observation. Thoramadu Imphal West Jilla ki Deputy Commissioner Mayang Lambam Rajkumar Jilla asigi Chief Medical Officer Dr. L. Joy Kumar na chingba miyoi kya saruk yaki Sarkar na hairi lebak asida Uran Scheme gi makhada passenger koti amaga lakh Nifumapanda ahongba mamalda aeroplane tongduna chathok chachin tawbada khudong chaba piri scheme asi ingkumja 2013 ki October thada hawdokduna lebak asi hana nongthak ki lambi gi khudong chaba leramdaba tongan ba mafam singda airport na singba sengkotuna miyamna nongthak ki lambi da chathok chachin tawbi khudong chaba piduna lakli Civil Aviation Mantraloy na hai laibak asida Uran gi lambi chatruk kun manga mathau tawri masina laibak manungi airport mafudra samnahali Mantraloy na hai ingkumja 2013 da laibak asida airport 13 oirambadagi 2013 da airport jama 58 oiduna sahi tara asida Bharat ki airport network saruk ani hena chauthorakli Jammu Kashmir ki Pahalgam da Chathakiba terror attack adu United Nations Security Council na kanna yaningdaba phongdorakli Council ki serol amada hai United Nations Security Council ki members singna attack asibu yamna hakchinna lawi asiguma makal gi attack asi malengi shanti raksa gi phibam da achuba singnaba amani amasung asiguma makal gi attack sing asi thingbagi yamna tangai phadaba lei Security Council ki serol asina makata na hai attack asida sem saba yauriba sing sawgatliba sing amadi sponsor tawriba sing gi matakta dandi pigadabani Malengi leibak sing nasu international law gi makhada asiguma makal gi attack sing thengnanaba honabada tengbangadabani Kendra gi Railways Information amasung Broadcasting Mantri Asni Vaishno amadi Kendra gi Personal Public Grievances amasung Pension gi Raja Mantri Dr. Jitendra Singna New Delhi da pangthokpa taram ngarak chuba Rozgar Mela da nauna thabak khalaba miyosingda certificate khusinakre Thoramadu da wangangladuna Sri Vaishno na hai nauna thabak khalaba miyosing asina sarkar gi tongan ba Pham kaya paiduna lebak asigi tungi saktam semgadawribani mang hai makoina mathau pangthokpa khudong chadaba kaya yoknarakpa yai adubu hek yariba makai afaba maikaida thabak phajana tawgadabani mantri na hai Pradhan Mantri Narendra Modi gi lising makhada lebak asigi tongan behiram kyada mapangal kangkhat hanabagi damakta sarkarna lep leitana honari tara manga suba rozgar mela lebak asigi tongan ba mafam ni futareta pangthokki aroiba da maruiba pau amo Rajagi Health Services ki Director Dr. Sambo Golmain Hairi Masa Mawu Phaba Nungayai Phaba Samaj ama semnaba anaba singda ningthina seba tawbiba amasung yangshinbiba changi Sarkar na hairi lebak asida Uran Scheme gi makhada passenger koti amaga lakh 15 ahongba mamalda aeroplane tongduna chathok chachin tawbada khudong chaba piri amasung Jammu Kashmir ki Pahalgam da Chathakiba terror attack adu United Nations Security Council na kanna yaningdaba phongdorakli paulojare